Ngasi numidang wairam phongkiba kangla paudagi maruoiba pau khara khangacheraka miyamda khudo tamjige Kamal Babugi mari makong athubada puthok haiduna imung manunggi miyoi mangana gabana unaba lakpada police na fakhre leimakong army camp dagi mafang khangduna mangkiba laisram Kamal Babugi mari makong amade mahakpo athuba matamda puthok haiduna imung manunggi miyoi mangana Manipur governor da demand tawba lakpada gabana unaba phangkhidre ngasi ayu governor gi gate mamangda lona yadaba khongjang changsilakani haiduna police na mangjang na pau phangbadagi Manipur police ki ahemba section thorang lokhatuna governor mamangda gari amada chatlandana tharik tingduna lambi thingkibadagi Imphal city ki akoibada traffic jam thokre police ki akanba section thorang marakta kanglapat ki awang thangba maikidagi Kamal Babu ki loinabi yaungna miyoi khara lakpa ubadagi police singna changsinduna lambi thingki Tanja asida imagi mairagi luchingbi TH Sujata amadi atopa miyoi khara su yorokpadagi police ka akan mamongda mungnaduna karigedama governor ga unaba lakpada na khoina lambi thinglibano haina Sujata na police singda hangke Tanja asida yamlaba nupi police sing laktuna Kamal Babu gi nupi police gari da hapna puthokki police singi maikedi gi phongdokhibada Kamal Babu gi thawdo aikhoichu yamna nungaite yamna chamna imung manungna governor unaba pamlagade Hana Taurang Taugadavani, Haiduna Mapamashidagi police garida Kamal Babu Giloinabi, Putokuna Gari Todoki Hairi. Makatarapa Pauda, Lal Ashida Yumai thakhiba, toukhiba, Migi yumda leisilliba singgi report piraknaba, Sina Manipur lengak takhangan kray. Manipur da thengnariba Lal Ashida Yumai thadokiba, toukhiba amadi kanglon kaina Migi yumda leisilliba singgi, report ama pikhalangnaba Supreme Court na Manipur lengak takhangan kray. The Hindu gi report amagi matung inna Chief Justice Habib Khan amasung Sanju Kumar gi best aman hai irang asina maram oiraga ayaba yauguna Migi yumda leisilliba singgi mathakta isel engangna kari karamba action sing lokhatkiba leikhirabagi haibadugi matangda so information pikhalakadavani case asi kumjali sing aniga sumna kunga mangagi January kunda hearing chathagani haide Government of Manipur gi dama court appear tawkiba Solicitor General Tursam Hetada Chief Justice Sanjay Khan hai irang asida yum kai mai thadokiba toukhiba amade kanglon kaina leisilliba singgi report ama court pikhalakadavani report adu ningthina seal tawraba envelope amada haplaga pirakadavani hai ki Solicitor General Tursam Hetan hai court na hairi report asi athubada langkhalagani Manipur da hauji khwaidagi hena mathau tariba se pamdaba thodok sing thokliba asi laksinba adune Madugi matungda khusu khulai phagapagi thabak paikakadavani Manipur gi irang asiga mari lenina paikhatliba rehabilitation gi thabak sing yengsinaba Supreme Court na semkiba Justice Gita Mittal Penny represent tawraduna Senior Advocate Biba Makhizan hai Manipur da tholibi irang asi loisinaba honabada athingba kaya amana khurau thangba thoalle tonga thodok kaya de state na aggression yauduna thengna kadaba matang kaya si yauri hainasu Mahangna makata na phongdokhi makata papauda India block na jantra mantra da Manipur gi wathoka mari lenyanna CM pham thadu haiba khongjang changsingkhre Manipur da thoklibe iranga sida Prime Minister Narendra Modi na akan mi engsangadavani amade Chief Minister Nongthoma Biren pham thadu haiba demanda India block ki luchingba kaya na ngasi Delhi gi jantra mantra da khongjang changsingkhre khongjang aduga mari lenyana Congress ki MP Joy Ramesh na hai Prime Minister na Manipur da thoklibi irang asigi matangda wafam ama phawba phongdoktuna tumini leisilliba se laibak thibani Prime Minister na irang asigi matangda wangangadavani haiba se India Alliance ki diwane malem gi tunga mafamsingda chapangamliba Prime Minister Narendra Modi na tha taraganipan helaba irang asina sualaba Manipur da ngasi phawba chatriba asi karigino irang asi Manipur gi Chief Minister na suloisimba ngamdrei Maram aduna Chief Minister masa pham thadokpana achumba khongthang oigani nakal amaromda Prime Minister na tumini laisingkhibagi mahut Manipur da chattuna miyamna thengnariba khodongchadaba sing asi khangdoktuna irang asigi wairoisim puraknaba hotnabiu hainasu mahakna makhatana phongdokhi khongjang aduda saruk yakhiba CPI gi luchingba D Rajana hai Nation First haina PM amasung BJP na hanjin lauriba adugi wahanto karino haina hangki
Makha tarakpa oina Kangleipak Mairagi pause digi maruoiba pau khara khangatsaraga miyamda khudo tamjike AM amadi ZUF anigi marakta nongmai kapa lepnaba miyamgi mifam pangthokre NSCM IM amadi Zeliyanglok United Front ZUF anigi khulai paiba lami singgi marakta yamna toina khut thoknarapagi thodokna maram oiraga ngasi None District ke Longsang Kaijungrang Village Community Hall da Rongmai Naga People's Organization na senduna emergency consultative meeting ama pangthokre haidi mifam aduda Rongmai Naga People's Organization Manipur Assam amadi Nagaland gi maru oiba miyoising khul singgi chief sing amadi CSO singulu singba singsu saruk yaki mifam aduda saruk yakiba singna wangang matamda phongdokkibadi NSM IM amadi ZUF aniki khulai paiba lami singi marakta yamna toina khuthoknarapa asina None district ke laiba miyamda mi paiba amadi laita daba kaya fu alei hauji Christmas kumai matam oirakpa amadi mahairoi singi sahigi aroiba exam thabagi matam oirakpana khulai paiba singi marakta makha tana khuthoknaba lepiyu loinana makha tana micham miyamgi apambagi mayokta laraklabadi lup animakte miyamna mateng pangdabagi phire phawba lawrakani haiba wafam sing phongdokhi hairi makha tarapa pauda Speaker Sedabrataga Union Home Minister Amisaga unaduna wari sanakre Manipur da tholiba tha taraga mapalom sujilaklaba karum anigi sathiraba lala silosinabagi damakta Delhi da nahalmakhai leiraktuna Prime Minister amadi Union Home Minister na chingbalu chingbasing unanaba honariba Manipur Legislative Assembly gi Speaker T.S. Sedabrataga ngasi nungtil Union Home Minister Amisaga unaduna haktingna wari sanakre haidi Pausi asna Delhi dagi fangba paugi matung inade Speaker T.S. Sedabrata na ngasi nungtil pung amaga minikulom taba matamda Union Home Minister Amisaga Delhi da una na wari sanake saurak na pungkay amarom hena wari sanake adubo wari sanaba aduda Manipur da thokliba kalb anigi oriba lala si loisinaba kari karamba wafamsing khanakibano haibadu di khangba ngamdre adum oinamak lamdam asida thokliba tha taraga mapal fajilaklaba Irang amati Manipur gi miyamna BJP lengakta thajaba thamlaktaba sing adugi matangda yumpham oidina Manipur da thokliba lal asi athuba matamda loisinaba central lengakta lafam thokpa thaudang adu lawinaba wari saramba yai haina thajanare ningsing mayabade haukiba December ani da su Speaker T.S. Sedabrata made RDNPR Minister Yumnang Khemsana BJP ge National General Secretary Organization gi thopuriba BL Santos ka tunga na unaduna wari sanakibaga loyana Speaker T.S. Sedabrata na Delhi da lairiba Manipur MLA singa su unaduna wa tana kibasu laikravane loyana makhata na Manipur da thokliba lal asi loisinabagi damak Speaker T.S. Sedabrata na losingna Minister Khemsan yauna Delhi da lairiba Manipur gi MLA singa loyana Prime Minister Narendra Modi unanaba su yamna kana hausu honare haina pawasina hairi